Online Manipuri nungthilgi pau yengbiriba pumnamak puthoi laisramna khurumjari ahanbada maruiba pau Liangmai singna lambi thingbagi khongjang pung humfutara nithoi komthokre Kauru Range Liangmai Human Union na changsilakiba lambi thingbagi khongjang adu ngasi numiyungba matungdagi pung humfutara nithoi gi oibna Meeoi minungsi yengduna komthokre hairi hiramasiga mari leinana Liangmai Naga Council Stern Zone media da thadorok pacherol amana hai Leimakhong Area Protection Committee amadi Leimakhong Area Chief Organization gi Maikai dagi lambi thingbagi khongjang adu Meeoi minungsi yengduna komthokna bahairakpadagi firef adu laukibani Liangmai Naga Council Stern Zone Kauru Range Liangmai Women Union amadi Stern Liangmai Chief and Chairman Association gi oiba Maikai ahumgi yanaba ama purakpadagi lambi thingbagi khongjang asi pung humputara nithoi komthokna balemna khibani hairi Nongmai khong makha laikai dagi salam Deveshori Elias Ichan macha Chanu kungamatho apokpa Estiken kaubi leisabi ama ngarang ayuk pung 4:30 rom tarakpada nambol PS ki manung chaliba Tidim lambi paring nambol chingmang manakta mahangna tongnakiba gari machaga auto rickshaw amaga thengai nabada sokpadagi kanbangamdana lekhidre gari macha asibu tharakiba Meeoi adudi ka hena sokhaudre thodosigi matangda police na case ama lokholaba matungda mahaki hakchang ngasi rims ki middle sangda Postmortem examination tawraba matungda khusinakre hai Senapati district ki Marinmai Liamai village ta hokiba January taragani thoida nupi taruk nupa ani punna Meeoi nipan khulai paiba Meeoi khara laklaga attack chathara mathawong adubu Liangmai travel Luchingba singi maikai dagi ganingda fongdoragli loinana chenaba Meeoi singi mathakta aingi oiba thabak lokhotkadabani hairi January taragani thoigi numidang pung 3 rom tabada thokiba thawdo aduda soklaba Meeoi sing hakchangi mafam kayada phibam luna soki Asokpa amadi numidang adumakta da Imphal tamna pukhatuna laikanaki hairi Liangmai tribal leaders singi apunba cherol amada khunjani pan furambada chenaba Meeoi sing adu NACN IM gi member oiba RK ramping amasung mahaki masu singna chathakibani makhoi sing aduna chai amadi nongmai gi maning na Meeoi nipan aduda suduna phibam luna soalamki nongmai na onsin duna kaptuna hatkani haiba amadi nupi singda ikai khumnaba manghanduna attack chatharambagi thawong adu yamna Meeoi bagi sajatnate Tamthina Furambagi Meeoi sing layengnaba puge haibada attack chathariba kangbuna thingduna thamba aduna phibam adu hena lusin hanki kona Naga People's Organization na khut thingjilakpadagi asokpa sing Senapati District Hospital da pukhatuna laikanaki Marinmai Liangmai village ta attack chatharamba adu da Meeoi bagi hakhongaungna badana tana nupi angang fawba khudong thiningai oihalei maram asina Liangmai Pui Naga Rungdi amadi Liangmai Naga Katimai Rungdai Anigi maikai digi Liangmai tribe ki mahut sinduna khunja sing Furambada chenaba sing khudakta phaduna achan mirai naidana wild chathagadabani loinana Tamthina Furambadagi soklaba sing authority gi maikai dagi ngak senbagi thabak lokhotkadabani state government amasung law enforcement agency singna ain kaina thabak tawriba sing fagatuna mara leijadraba micham singda ot naibada chenaba sing ain gi thongda cherak pigadabani hairi Naga People's Organization NPO Senapati gi maikai dagi Senapati district ki manung chanbada leiriba Marinmai village talamgi wathoka mari leinana kangbu ani khaidok nanduna khud thongnabagi thodok sing thokliba si khudakta lepnaba khangalagri NPO gi president K Kuba Peter na thokpa cherol amana Naga community gi manung santi mara tapa phibam dehannaba amadi amaga wakhal phawdok na handuna nungsi chanana leiminanaba yanaba wakhalunda khudaktagi Nongmaina chingba sizinaduna kangbu amana amagi mathakta khuthabagi thabak sing khudaktagi lepkadabani khanari banakal animakna santi oina nungsi chanana hingminaba yanaba amana amabu ikai khumnagadabani khada chainabagi thodok chawthorakpa yaba thabak amata nakal animakna tawroidabani NPO gi wafam asi thawoidaba makhata na yengthinabagi thawong sing chatharakpa tarabadi madu NPO na thamliba wafam indabani haina lawgani loinana lup asina Chanai haina khanba action lakhotkani hairi Priya Kangu Jamna National Youth Day Award 2025 piduna ikai khumnaba utkre Maitai su ST oihanduna Manipuri gi lan loisin biu Priya ngarang New Delhi the Union Tribal Affairs Minister Jewel Oramna Priya Kangu Jamna malem amadi Bharat ki oina loriba thodang asibu ikai khumnaba oina National Youth Day Award 2025 piduna ikai khumnaba utkre Priya na angang oijaragasu maitai nupi amagi thongnaga loinana Manipurda santi puraknaba honariba thodang asi apen poi haina Union Minister na fongdokre Priya na su Union Tribal Affairs Minister da maitai bu ST list chalhanduna Manipurda thogliba thakun helaklaba lana si loisinaba honabiu haijaki amadi Minister na su angamba thakta honage haidina Priya da thajaba pi ki haidi ngarang Bharat chinba thungna pangthokiba Swami Vivekananda gi chamaga humfutara nithoi suba mapok numit palan ga mari lenana sinba National Youth Day gi mapung oiba thoram New Delhi gi Constitution Club of India da pangthoki hariba thoram asida BJP MP Manoj Tiwari amadi atai masak naiba kaya su saruk yaki hariba thoram asida tongan ba state kaya dagi lakpa tongan ba hiram kaya da thabak tawriba
naha kuntrada Union Minister Joel Oramna lemjaningai oiraba mana piduna ikai khumnaba utki hari. Award fangkibasingi manungda Nagaland gi guitarist Imanalna Jarim handaki anauba World Chess Champion o Gukesh Malemgi continent mangagi awang buchingdolda India gi firal paihan khibi Maharashtra gi mountaineer Kamya Kartikeyan Ladakh basket ki thunlei Norbuna chingba masak naiba kaya su yauri ngarang pangthokkiba thoram aduga mari lenana Junior Tribal Affairs Minister Joel Amarna phongdokhibada Lishipriana loriba thodang asi malemgi oiro India gi oiro Manipur gi bu oiro icham chamba mioi amane hektar tawba ngamloidaba thodang amani makhoi gumma angang amadi naha kaya thokpana Bharat asing asidi malemgi makokta laiba ngamlibani haiki Union Minister na makhata na phongdokhibada aikoidagi tamjanafam kaya leidi Swami Vivekananda gi mina thina chairabasu saudaba chumba chatpa amadi Bharat pu malemgi thakta pukhatuna thamlamba mawong asi Hindu monks oijarabasu aikoi dharma khudimangna ngasidi ikai khumnari asumna naha singna mahaki fidam ingadabani haina phongdokhi Union Minister na makhata na hai Lishipriya na Manipur da tholiba lana sida awaba taraba amadi relief camp ta leiriba angang kayabu He-Tech Medical College na chingbada tongan ba medical gi hiram kaya da scholarship pi duna lem na mahay masing tamhanba asi ubada yamna nungay ba fawi ayhang na Union Minister ama oirabasu madu hekta tawba ngamloy hai na Union Tribal Affairs Minister Joel Oram na Lishipriya bu thagat pa phongdokhi